Manipur Petroleum Fraternity amasung Manipur Leingak ki Home Commissioner ka ngasi wari sanaraba matungda point Ahumda Yanaba Purakpadagi Khudaktagi oil pump sing hangdokpa haini yanakre. Moirang kumbilambida laiba oil pump amada sakhangdaba singna bom pokhai hanbagi thodok thohankraba matung. State asigi tampaki area da lairiba oil pump sing thong lonbagi khongjang numit humni sukhibaga loina. Makata nangarang Chief Secretary amadi atay official singa round anirakta wari sanaraba matungda amuk ngasi ayuk Commissioner Home ga wari sanaduna Yanaba Purakpadagi Khudaktagi oil pump sing thong hangdokpa haina yanakibani. Ningsingba yabadi ngarang Manipur Petroleum Dealers Fraternity gi mihut kangbu amaga Manipur ge Chief Secretary Dr. Punit Kumar Goelga Oil Secretary ta laiba mahaki office chamber da nungthil pung ama taba matamda unakhiba aduda Fraternity gi maikaidigi taliba demand sing adu pigani haibagi thajaba thamki adumapu matam changadaba point khara yaubuna khudakta yanabadi purakpa ngamkhidabani awabje government da thamjabani aduga madugi do government na fulfill tongnaba khoina request tawjabani aduda akoina public sing do waba thenari bu kholi bu jo yamna nungaijadi amasung madugi duda akoina madu myam do pulap yengaga akoina hojik se petrol pump hangdokpa na dei do wari naraga khoi tawjabani khoi gi demand ahum khak thamjabani ahamada khoi gi petrol pump sing se secure to bio amasung masida dakata ba khoi gi leidiba protection bibiu haibani ahambada juga ani subadana akoigi petrol pump singida karigumba matung manaw masigumba bomb blast kumba adagi asiana kidnapping kayumba yawbata adi government na madui doma adugi asiana yawpa masung ana kenoda asopan yawpa matamda adugi magi compensate to biu matang sana na hajabani amasung hoje akoigi property da id lidaski je property da ma kenoda ba akaya to yawpa adugi tuju ingin bina ba government da compensate to bina ba na ko na so haja ba